BLN Balochistan Da Mathakta Masa Sijaduna Landakhiba Nupi Anidugi photo Thadorakle Pakistan ki tangdu laita draba province ama oiriba Balochistan da Lanmi amasung misamda Landakhiba du Balochistan Liberation Army BLN ani haina phongdorakhiba loinana Masa Sijaduna Landakhiba Nupi Anidugi photo Thadorakle Nupi Anigi manungda amadi Jahi Kungambari Surbi Asifa Melani ni haina masak khangba ngamki BLA gi Masa Sijaduna Landakhiba aduda security personnel tarat yauna mir yang khairom sikhibani Masa Sijaduna Landakhiba pakhum oina Pakistan gi lanmina Kungamari da province aduda operation chathakibada Balochistan gi chief minister Sarpras Bukti na phongdokhre Pakistan ki defense minister Khoja Asif na Masa Sijaduna lanmi amasung michamda Landakhiba du Lona Thinkraba BLA gi nupi kadar singni hairi Lona Thinkraba BLA na phongdorakpa warol amada Asifa mengan hairiba Masa Sijaduna lanmida Landakhiba nupi asi insa asigi nuski da laiba Muhammad Ismail gi macha nupini kumja lising ani gi October anida pokhibi Asifa mengan BLA gi Majid Brigade ta masagi sei kun mathoi suba mapok numitta yauki kumja lising ani mari ge January da laikhidrabi Asifa mengan pijade suicide attack amagidamak khankibani Asifa mengana haukiba thangja numita nuski gi ISI quarters ta Sijaduna landaram ki haina su BLN phongdoki Masa Sijaduna Landakhiba da yauba atopa BLA gi lanmi adugi maming mathadi hojik phawba khangba leitri security force ta landaba chathadringai mamangda Thadorakle nupi adugi video footage amada nupi asina mahake nupa BLA colleague amaga loinana Pakistan lengak pulakna bagi video sing Thadorakhi nupi asina makhutta achoba nongoi ama paiduna Pakistan lengak na BL abo hakthengna namthabang ngamdabadagi makhoigi mama amasung mache machal sing ot naibiri haina video aduda phongdorakhi BLA gi maikaidagi haukiba thangje da chathakiba landa adu militant asigi operation hero black storm gi ani suba tangkak ki manung channani hairi